Imis Paodam Ming Tabiriba Sungbu Yumnam Anuradha Devina Ikono Kurumzari. Housing Maruiba Pauda. State Sida Hokiba Pung Kunmarida COVID-19 positive Oiba Mio Chung Manipumatu Tina Cray. Sikiba Masina, Chamagamarpu Sukray. We are my Tabaki Taram Pangto Cray. Loinana Universal Friendship Organization Gisaniga Kuntrani Suba Brands Hando Cray. Housing Mapunga Pauda. Manipur da hokiba pung kunmari asida zanem population dagi mioi chahunga tarahumdoi central na armed police force kap dagi personnel kunipan apunba mioi chahunga nipumathoi nauna positive oiba thengnabadagi state asige covid-19 kampal case lising tarama panga sumna marputara mathoi sukre mioi mapana leikhidabadagi apunba sikhibagi masingna chamaga marphu amadi mioi chaniga Humbudra Nipana disaster Tokibati Apunba recover Tokiba Masing lising Taramagaga Chahum Nipuhumdoi Amadi active castana Mio lising Ahunga Chamanga Humpunipant Laiduna Manipurgi recovery rate Sada Maripu Dasmik Hum Tarukta Lady. Ngasinauna COVID-19 positive Oidaba Mio Singa Dudi Rimsta Taramari Zenemsta Marputaramari Maipakwi Hospital da Ani Mother's Care da Ahum Ukrul da Ani Iboyama Hospital da Ama Ziban Hospital da Ani Babina Diagnostic da Nipuhumdoi Parjol da Ama Noneda Ani Ras Medicity da Nepal Impal East da Ama Caesar Hospital da Tarataret Tamenglong da Kumatoi Pankibani Zenem population gi Mioi Chahunga Tarahumdoi Mag travel history Laitaba local Ngakani Makoipum Namak Lokatuna COVID care facility Pangba Panganbaga loinana medical precautionary measures in Lokakre. Ngasi Lekidraba Mioi Mapal Aduna Impal West Dagi Jahi Yangkai Manga Yangkai Nipan Marifu Humbudra Matoi Humbudra Bisnupur Dagi Jahi Kuntra Manga Amadi Taubal Dagi Jahi Nipum Doide Aduga Taubal Dagi Jahi Humbudra Taret Amadi Yangkai Manga Surabi Nupi Anine. Disaster Krabasing Aduna Kaptagi Kund Home Isolation Dagi Chamaga Kuntramathoi Rims Dagi Ahum Zenis Dagi Mari Yunako Dagi Kunmathoi Kangpu Pidagi Mapant Senapati Dagi Ama Lamding Dagi Taramathoi TK Ukrul Dagi Ama RD Wing Dagi Tara DH Chandin Dagi Ama SDIS More Dagi Ama Kaksing Dagi Taranitoi Tawal Dagi Kuntaret Kamsung Kulendagi Nipant Pungyar Dagi Ani Bisnupur Dagi Mapal Balwavan Dagi Anini Haidi. Kaksing district Angasi Zenan population Dagi Mioi Ani Amati Statesigi Mapandagi Lakiba Mioi Ama Yauna Nauna COVID-19 positive Oiba Mioi Ohum Tenakre Haina Ngasi Nungtin Pungani Paubugi Kaksing district COVID-19 update Gi Ripona Haidi. District Asige Apunba COVID-19 positive Oiba Machingna Chamangaga Kuntarukne Containment zone Taramathoni. Test of Nabathakiba sample Lisang Mangaka Chahum Control Humdogi Manungda Lisang Mangaka Chahum Kuntareke Rizala Kre Rizala Kadabatarukwale. COVID Care Center Kaksingda Imitarukiba Mioi Chahunga Nipugi Manungda Mioi Chaniga Humbudra Manga disaster Kre Housing House COVID Care Center Kaksingda Mioi Contra Lady Heidi. Autonomous District Council ADC Gi Taruki Mikal Atuba Matamda Taugadabani Haiba demand Tauraduna National Highway Singda Pung Nipunipangi Banta Amadi National Project Singi Tabak Tingane Haina Torambadagi Langaka Wari Sanabadagi Numit Tarane Kongzang Hando Kriba Adu Ngasi Numit Nipani Suraba Pauba Langana Kariguma Makala Amata Tabako Aina Paikalak Tabagi Mami Udre Nabemagatang Mari Fawada Karigumba Makal Amatage Tabak Paikalak Trabadi Makataba Cherol Amat Toktana Nabemagatang Mangatage Pung Nipunipange Interstate Band Toba Yauna National Project Sing Tingbage Kongzang Sangsilagani Haina All Tribal Student Union Manipur Asumna Pongdoragli.
Wafam asi ngasi Tengnopan District Headquarter da Laiba Kuki Student Organization KSO Tengnopan Block Office da Pangtopa Pangwisanga Unaba Amada Achungge President Saipol Haukimna Pungdurakpani. Mahana Makatana Pungdurakpada ADC gi Mikal asi June July da Loishanduna Lairamba Yarbani Adubu Lengangna Tha Taruk Sangdurakpani. Sangdorakiba Tha Taruk asi October November asida Loiduna Mikal Pangthomum Thokpani. Masidasu Lengangna Mikal Pangthong Nabage Tauranka Amata Paikalakpa Udrabadi Achumgi Makada Laiba Unit Singa Watanaraduna September Thada Lengata Wakata Zeronta Pisanduna Taksanduna Lakibane Lengangna Karigumba Tauranka Amata Paikalak Tabadagi Mamangta October Tang Kunterit ke Ayuktagi National Highway Singda Pung Nipunipange Bandi Yauna National Project Singi Tabak Tingbagi Kongzang Sangsilagane Haina Lautokibane Aduda Lengaka Achumba Amade Chanminariba Unit Singaluinana Tengtanka Anirakta Wari Sanaduna Tazaba Pirakpadage Numitaranegi Oina Kongzang Handokibane Haina Saibal Haukina Pundoki Saibal Haukina Makatana Haikibada Lengaka Wari Sanabadege Handurakiba Kongzang Adu Ngasi Numit Nipani Sure Nabembage Tanga Marida Numitarani Sugadabane Adumapu Ngasi Pauba Lengangna ADC Mikalga Marilainaba Tabak Tauranka Amata Paikalakpa Amade Tabakta Ontorakpa Udabadege Ngasi Achumba Amade Jaminaraba Unit Singaloinana KSO Tengnopan Block Office ta wa Kanaraba Matungda Hana Sangsingane Haina Lemna Kiba National Highway Singda Pung Nipunipange Banchi Yamna National Project Singi Tabak Tingbage Kongzang Makataba Cherol Amatoktana Amukhana Nabembage Tangka Mangadage Saksenba Haina Lemnare Haiki Imungi Mio Sing COVID-19 positive Oiba Yorokpadage Chatokpa Yadana Ladiba Kakseng Ninto Lekaye Containment Zone area the Leba Imung Marida BJP Manipur Pradesh Special Invitee Naurem Nabachandrana Chana Thangna Popolam Sang Mateng Pangkre Nabachandrana Ngasi Bubonte and a lady in a brickfield Kaksingi Mapu Naurem Nopur Ideal Pioneers Club Kaksing Ningtau Lekage Mihut Singh Atay Mio Kyaga Pune Chatuna Amade Containment Zone area Asida Leba Imung Singh Aduda Alu Hawaii Tilau Asatau Thumna Chingba Nomagi Changtarba Yadraba Chana Thangna Popolam Singh Adu Mateng Pangkibane Kaksing District Oina Padmaratnai English Iskunda Hangliba COVID Care Center Sishi Sida Ladyba Patient SH Biswarup Sharma Center Asagi Staff Bishonat Aniga Loinana COVID Patient Singna Ngasi Lamtu Sendokre Center Asida Ladyba Patient Nipunipan Lomna Saduk Yaduna Pangtokiba Lamtu Sendokpa Aduga Mari Lainana SH Biswarup Sharma Pangdorakpada Makoina Ladyba Mafam Asi School Oibana Marambu Oiraga Lakadariba Angang Singi Kalaga Amadi Makatana Mafama Sida Lakadariba Anaba Singi Yanglaga Makoinasu Makatana Laiho Wada Lunana Lainanaba Amadi Mafamasi Lunana Tamnaba Pandamda Ngasi Lamtu Sengdopagi Tabagase Pangtopani Haiki COVID-19 gi lockdown Hiramba Karada Athingba Hangdokraba Matung Miamna Matau Karamna Lengang Piriba SOP Sing Ngang Sakane Haibagi Pausen Piba Jana Andolont Rally Amangasi Kaksing District Police ke SB Victoria Yangkongi Miang Makada Sugunu Police Station ke SDPO Amade Waikong ko Osina Sinduna Langmedong area da Chatkre Ngasigi rally aduda loudspeaker season aduna COVID-19 dage aikoi Section C marks upa sanitizer seasonaba amate social distance ngakpa haiba lengang piriba SOP sing ngakna chaminasi haibane chingba COVID-19 pandemic asidage section wakya miyamda khanganki Amaromda Kaksing Police Station ge OCA ke Premjinna Luchingba Tim Amanasu Kaksing Bazar Yauna Station Asina Konba Mafam Singda Koina Satuna loudspeaker season aduna COVID-19 ga Mari Lainana Miyamda Section Gadaba Wafam Sing Amade Lenganga COVID-19 ga Mari Lainana Piriba Athingba Singge Wangbada Chatpa Miyamna Pangadaba Penalty Sing Miyamda Pausen Piki Handa Pangthokadariba State Legislative Assembly ge by election asega mari lainana election da mathau tawgadaba staff singi videography training among ase chief electoral officer Lamphel Pat Pangthokre senior consultant PM SCMT
Manipur amasung polling station singi videography in charge oiriba Bakim Chandra Maisnamna ngasige training aduda matau karamna videography ge equipment sing operate tawgadage habigi matangda sandung takhi polling station singda mathau tawgadaba staff khudingda bot thadaba numit aduda handikia tripod stand extension corner sing by yauna videography equipment sing sisinanaba assign tawkrabani haina Bakim Chandrana phongdoki Lamsang Kendrada Nong Makangdana COVID-19 positive oirakpadage containment zone Lakthorakpa leptre Yumdagi Mapan Thokpa Yadana Ladiba Mayang Langjing Tamang Mayang Langjing Taning Kamaral Kongapat Mayay Laikai Amade Naurim Thong Kulemp Laikai da COVID-19 ge awasai tank Mayong Nariba Imong Singdangasi LJP State Unique Secretary su oiriba social worker Kundrapam Kanmana Nongmada Sangtraba Yadaba Asa Athakaya Yanthokre Puyang Mai Thakibagi Ningsing Loop Pumanil Kangleipana Sinduna Puyang Mai Thakiba Chahi Chaniga Marpunipan Suba Ningsing Thoram Ngasi Kangla Utra Sanglet Mamanda Panthokre Mabung Oiba Thoram de Kangla Utra Mamangda Amaiba Amaibigi Laigi Oiba Thoram Kalunana Pangthoki Puyang Mai Thakibagi Matangda Pumanilge Vice Chairman Sorai Sam Sanjin Apongdo Kibada Puya Mai Thakibana Ekhoi Masen Nungshi Sanaba Wadhanba Amaga Amagage Marakta Pau Phongnaba Walhalle In Lisang Amaga Chatre Kuntrani Toida Santidas Gosai Amadi Ningthau Pamhaibagi Khuzin Thorangdagi Lamda Masigi Pukai Langai Oiriba Puya Sing Mai Thadokiba Asina Maram Oiraga Ekhoi Masengi Marakta Nungshi Sanaba Walakibani Maman Yamlaba Puya Asi Mai Tharamdrabade Ekhoi Masengi Marakta Nungshi Sanaba Waliba Asi Thoklam Loi Ngasi malemda sakholaba lebak singna makoi ge mapa mapu singna tanamba aruba record kya bo ningthina ngak senduna atopa phurup singe mamangda sauthopa ngamjari khanongpo asia dar chahi cha kya maning tamba lengak oirakhiba adungai iramdam Manipur asi maning tamba oirakhiba adungai ge iramdam ngasi ge Manipur asi masagi nat amasung laishon leijarke Adubo laibak thibadage mapan lamdagi hu buba nunglai amana kunai asage phazaraba masak maran kaya mangta hankre haiki Thasigi tangtare tapang thokadariba maraki mikhal asida wangsang tentha kendrage oina CPI ge candidate thadoktanaba nattana atopa party singe candidate amata CPI na sogotpa letre haina hana kendra asida CPI ge candidate su oikhiba state executive member Hawam Robindra na pongdokre Ngasi Imphalgi Irabota Babanda Leba CPI ge office ta pangthokpa permission ga unaba amada Hawam Robindrona makatana haikibada handa wai election pangthokadriba kendra amatada CPI na election thengnararoi haibasi hanaso mayek sengna thamkre hairaduna asigumba party ge phirep asibu wangjing tentha CPI local council naso taramna oktuna vote yaudana warep fawulokre Aikoge party asidi Santana state na Laurapa Warip Singh Ngangna Sapa party ne Wangjing Tentha Kendrage INC ge candidate Hamantana media interview amada CPI na Mangonda vote pirakane haikiba wafamdu miyamda CPI ge vote yaudaba haiba waripo lana uhannaba honabane haiki Universal Friendship Organization UFO Sajan Academy ge Chaniga Kuntrani to Saba branch oina Thawan district ke Manungchanna Leiba Kang Samran Sambam Sabal Lekaida ngase Kang Samran branch hangdokre hangdobugi tharamdada anoba branch asige Sanglenbu Kachaba BJP Manipur Pradesh ke Hanage Vice President T.S. Zadumani Lekage Ahal I Sanamani UFO ge General Secretary as Yohenba Amadi General Commander W. Wangthoi Bana Chingba Miyoi Kana Saruyaki. COVID-19 ge Lengana Piba SOP Ngangna Pangthokiba Tharam Atuda UFO ge Thomi Singna Ibado Pakhang Bage Mapamda General Salute Piduna Ikai Kumnaraba Matung Zadumanina Ibado Pakhang Bayapa Academy ge Piranchin Kake. Ngasi Kasar Lakhipur subdivision ge Manungchanna Leiba Ranipur ge T.I.S. Gunamani Academy ge School da Later Jump Manidhant Ibeman Trust Lakhipur Kasam Asamna Education and Promotion Toba Oina Merit Leiba Satra Singda Chahi Kudingi Award Biduna Lakliba
Laidik phaba mahiruisingda piba award yenthokpagi thoram ama ngase pangthokre. Thoram aduda Binod Singh retired teacher K Santikumar Singh retired ACS Madhu Chandra Singh retired teacher advocate Amberina Devi social worker amadi Parana Begum Lakar ward member na thoramgi president chief guest amadi guest of honor oina dasta phamki. Kuki Chint Mijogi Laurok Panthagi Achoba Kumai ama oiriba Chabangkut Kumaige thoram ngarang morige as Moljol Village da Chabangkut committee morina sindona pangthokre. Tharomaduda J Khongsai Vice President BJP SD Morcha Manipur Pradesh Ngamthanga Mate member Edishi Chanden Thanglan Haukeb social worker Thangko Lun Haukeb social worker Rajakumar Mazar 43 Assam Rifle More Amadi Village Kyana Maru Oiba Mioishinko Oidina Pangtokiba Aduda Jabangkutka Mari Lainaba Wapam Kya Pungdunaki Sabangko Kumai Aduda Natki Oiba Jagoi Isai Mitch Amadi Mr. Kut Contest Ke Thoram Supangtoki Ngasi Assam Indigenous People Protection Committee AIPPC na Kasargi DC da Memorandum Pisinduna India ge Prime Minister Atal Bihari Vajpayee ge mitam ama Marasarak Lambida Khingani Haiduna BJP na Tharang Toriba Adu Yaningdaba Phondokre AIPPC ge President Harazina Phondokibada Marasarak Lambi Asi Haujak Phauba Loishin Mangamdana Lairibani Lambi Asi Atuba Matamda Loishilaba Matungda Khanagani Mitam Khingani Habado Kona Khanagani Kaina Kumaridagi Salsar Phauba Lambi Asi Haujak Phauba Central Government Loishin Mangamdre Hainasu Phondoraki Kaksing District Police ke SP Victoria Yangkhong ke Meyang Makada Kaksing Police Station ke SDPO Nanda Kumar Amadi OC Premsina Luchingba Police Team Amanangasi Nungtin Kaksing Lamkai Dalaiba Chak Hotel Singda Drive Sathakre Drive Sathaba Aduda Tungan Chak Hotel Singda McDowell's Quarter Bottle Taramari McDowell's Ha Bottle Ani OC Blue Ha Bottle Ahom After Dark Quarter Bottle Ama White Magic Liter Bottle Ani Sterling Reserve Liter Bottle Ama All Monk Liter Bottle Mari Can Beer 500 ml ge canned Nippon Kingfisher 650 ml ge canned Taret Amadi DIC Liquor Liter ge Sil Toba Bottle Marpu Mari Pagale Hairi Pagalaba Polam Singh Excise Station Kaksingda Kusanakre Hairi Thabamumar Chathagadaba Thangta Healthy Nation Haibe Hiramda Ngase Taranipani Chanmanumita Thangta Observation Committee Ge Meyang Makada Kawa Makha Lekai Yumzaw Lairambi Community Holder Jinga Lairambi Thangtaga Kusamnaduna COVID-19 Ge SOP Ngangna Thangta Ge Manungda Yauriba Mahi Ge Oiba Thangta Ge Horofam Mama Mappa Yek Taret Salai Mapan Ge Thanglon Mapanbu Miyamda Saktakpa Amadi Yek Salai Karino Haibe Ge Matangda Awareness Pangthokre Ngasi Nungtin More ICP Bypass Road Mayada Ladyba Tongamba Yumba Amadi Lamgi Saruksingda Compensation Pangkraba Mapam Singh Taktok Bagidamak Technopan District Deputy Commissioner Ambaras Kumar Amadi Technopan District Police ke SPTS Brikansit Anina Lusingba Yamlaba Security Personnel Kayana ICP Bypass Road Tamna Lakpada Mapam Aduda Hanadike protest Toduna Ledaklaba More ICP Bypass Road Structure and Land Committee Gi Mioikiana Eviction Toba Yaroi Haiduna Atimba Pikre Amadi Yamlaba Security Personnel Singa Committee Asigi Mioi Singa Munakre Tungda DC Yauna Committee Asigi Mihut Singa Wari Sanabada Yanaba Kedre Amadi Hena Akanba Kongsang Sangsinduna Bypass Road Lambi Tatuna protest Tobadagi Kongsang Su Kangakre Haidi Joint Non-Government Voluntary Organization Head Office Kaksingna Kaksing Municipal Council Manung Channel Leriba Watsing Matangla Kadariba Municipal Council Janai Election Mamangda Delimitation Tobaki Tabaksing Loishin Binaba Honorable Minister Manipur and Biren Singda Iba Serol Amapi Duna Haizakre Serola do the Palibade Kaksing Municipal Council Manungda Ladyba Watsing Asage Wat Karadana Electorate Kai Hena Yamba Wat Karadana Yamdaba Kai Hena Kenaba Laibana Amadi Watsing jurisdiction su Amaga Yamna Kenabana Sakwa Torangi Tabaksang Paikapada Kudung Sadabakya Mayona de Haide
Sedona sina makataraduna wordsing delimitation tawinabage demand ase English ngani nipandagi tawduna lakibane amadi subcommittee amasung Inc. Lisingani Tarada Semkrabani Haraduna Honorable Chief Minister na Kaksang Municipal Council ge delimitation tawiduna Municipal Council ge general election mamangda Kaksang Municipal Council na konba mapam ge ward kharasu hengat hanbina bage wafam palle Maratha Reservation ge Makada Medical College singda Mingsan Kraba Mahiroi singda Maharashtra government na Mingsan Sen Handulakani Haina State Minister Amit Deshmukh na phongdokre Mahaki Department of Proposal Amal State Cabinet Thangalagani Haina Maharashtra ge Medical Minister Amit Deshmukh na makata na phongdokhe Job amasung education da Maratha Kota Chanaba Yakiroi Haina Supreme Court na Rai ama pikhiba leikrabane Chief Minister Udev Thekarina Cabinet discussion ge matungda finance call ama tawkhigani haina su Deshmukh na haiki Chief Minister Thekarini su haikibada Maratha community mahiroi sing wahallo haina Shiva Sena NCP amasung Congress ke lengak leba Mahavikas Agadi government na warep laukrabani hairi Ramvilas Paswan Sikibagi Matangda Tigat Pio Haina Zitan Ram Manjina Prime Minister Narendra Modi the Haizakre Lunana Lekidraba Paswan Ge Machanepa Chirag Paswan Ge Tawunda Suwahang Hanke Modi Gaminda Cabinet Minister Ama Wenankiba Ramvilas Paswan Mato Kuina Naramlaba Matunda October Gitang Nipanda Sikibani Maki Matunda Machanipa Siragna LGP Ge Chip Ohobani LGP asi NDA ge partner ama orebasu hauzik Bihar Assembly ge pangthokliba mikalda chirakna Chief Minister Nitish Kumar ge mayukta thabak tawi haina Jitan Ram Manchina chirakpa maran siri Ramvilas Paswan Sikiba Hospital aduna kanana haibadage medical bulletins phongdok tribano haiba wahangsu manjina hangki Ramvilas na hospital da leidingai dasu mioi ahum khaktamak mahaka unaba yahanki maduna Kanana haibadagi tawkibano haina sumakatana hanki Amaramda Sirak Paswana haikibada mahaki apokpa layeng bagi matangda manjina karige adukkanna yengsilebano sikraba migi mathakta politics karige sanaribano mahaki mapabungna hospital leidingaida manji mahana phone tohonki Adubo nomataso mahak lakhide haike mapabung laikidabada chira ka hena awaba phawkide haina opposition amaki mathakta maran siribani maduge pakhomo aina chiragna haikibada mahke awaba adu kanadasu khudam piduna khangan bagi mathukta de Bihar ge Chief Minister bu maran sekhe Janata Dal United ke chipna asumna thak nemthar kani haibase kaidonungda mahana khalude haike Hauzik arobada maroiba pau amani pizare State asida hokiba pung kunmarida COVID-19 positive oiba mioi chungba nipu matu thenakre sikiba masingna chamaga marpu sukre Uyamai thabagi thoram pangthokre loinana Universal Friendship Organization ge saniga kuntrani thoisuba branch hangdokre Image Paodam asigi de matang asida loijare miang tabili bisungbo amukana krumjare